everyone, welcome back to my channel, PK channel. Othamina sikami miyeng tabili buktimak adong gimarup kamasur manganda mayam punang pupu taram noksari madi kong na kurumjari laitang mamam gado male ado isem nangdre almost mayam siga ratu naning bana maram oraga. Okay. Angang tuition loy bitang ngari aduga ngakhtang pothaboina mayam dagi live si thajanaba tawjabne ai microphone de panjar ki ko mayam aduga ngasigi live si di top top ma thamjage ai topic khara sungangjage mayamna aduga mayam gi interaction tongnabagi matam chai soidana gi thamjage microphone panjage aduga mayam tang comment pibirakani microphone tai ta di habna chingdo. Okay, jadi okay, ai microphone panjare aina panjare microphone si sengna tabibra tang haibiragadi am nuaijagani kanana xyz amana ena tong sem nuaijagani haitari ko. Okay, si tawjage. Okay. Okay. Makala thamsian. Rhino maibam tai. Okay, thank you Rhino. Thank you so much. Okay. This time again. Microphone si ai live ki damakta lejaba microphone ina asum seasoning bai tare ko aduna sometimes han thilaga thamagadi live thaba matamna han amuk sound jam tana khidaba adugi nungai dabadagi amuk aise yengjabani tunati sin wagi lesson from se okay. Sorry. Okay. Microphone teng bera tawa min tengah biar kok masih siam lagi ya यार नहीं पाया रजन तो सीओ भी नहीं इन्होंने ओके यार आई थमजरगे kana lebiringi mayam light khana biro aduga teng wakan wana khra asidi aina haijagadriba mi singsi moi singdidi yengaroi maramdi hayeng exam thagadribanina adna mapungoina hayengdagi hogadriba habidi hayengse February gi tang 13 Valentine Day sto oire Valentine Day numisidaga Valentine Day na lailasu tambalu raba kalop singi hoina tawragani aduga lailasu tamniba singi maruina punsigi khongthang ma thangadri ba haitari ko class 12 tambiri ba hanak thagadri ba angang sing sigi oiba council no ba class 12 ki examination sida exam sida appear tawgadri ba angang sing sida PKSNN gi maikeri gi amuktang wish PB hodaba taragadi wakan si nungai jadu mandre aduna ngasidi amtang makoida PKSNN gi maikeri gi thamu sena heart and soul wish amtang pijage haduna ngasi live si thamjabane duga ina haining ba khasi sum haiba lor kanda mayam ga interaction tongnabagi mayam ga wari watai sanabagi matang sum lojage aduga sum hangbini ngarsu sum hangbiro karke mayam tu mayam thokpiro live mi am hen nambi tem nungai jaide en lab thar ko jam matam yam tangna phangbu matam su oibane aduna mayam na thukpiraga sum chakhi ba den aduga light mom nambirom phamesi thamjage tasingna hagadi chahi ma supna like tama kanda class 10 loikre 10 lor kan sida mok chahi ani nar class 12 si thaga lebe 12 si dagi di magi tongan ba field da job ta chatna ba den further study to ba kya sing loina to ga sing se 12 ki exam sida mai fakna ma wangna pass to du yam tangai phade habisi thamjani aduna mapung oina hayengdagi hogdriba class 10 thag sorry ngakpi gini class 12 thagdriba manipur state deriba council na loba council ki makhada exam appear to bigadriba class 10 thambiriba manipur ki sinina khudimak satri khudimak isaisu khudimak haibjaba dare PKSNN gi maikeri gi thamoi sengna
ꯄꯨꯝꯅꯃꯛꯄꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯀꯔꯝꯕ ꯇꯣꯄꯤꯛꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯕꯦ ꯋꯥꯏꯍꯪꯕꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯁꯤꯡ ꯑꯦꯛꯖꯥꯝꯁꯤꯗ ꯑꯦꯄꯤꯌꯔ ꯇꯧꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯑꯗꯨꯝ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯑꯃꯇꯪ ꯄꯤꯖꯔꯝꯒꯦ ꯍꯥꯏꯗꯨꯅ ꯊꯝꯖꯕꯅꯦ ꯑꯗꯨꯒ ꯋꯤꯁꯁꯤ ꯄꯤꯖꯕ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯁꯨꯝ ꯃꯈꯥ ꯁꯝꯊꯁꯦ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯑꯦꯄꯤꯌꯔ ꯇꯧꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ ꯃꯣꯏꯗ ꯋꯤꯁ ꯄꯤꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤ ꯍꯥꯟꯅ ꯑꯝꯇꯪ ꯑꯩ ꯃꯌꯥꯝꯗ ꯂꯧꯈꯠꯆꯒꯦꯅ ꯄꯨꯁꯤꯟꯖꯔꯛꯄꯅꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯀ꯭ꯂꯥꯁ 12 ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯃꯛ ꯍꯟꯗꯛ ꯆꯍꯤꯁꯤꯅ ꯍꯌꯦꯡꯗꯒꯤ ꯍꯧꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯗ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯤ ꯀꯦ ꯆꯦꯅꯦꯜꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯁꯤꯡ ꯑꯃꯗꯤ ꯅꯈꯣꯏꯅꯆꯤꯡꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯅꯣꯏ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯉꯝꯃꯔꯣꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯏꯃꯥ ꯕꯕꯥꯁꯤꯡ ꯌꯥꯎꯕꯤꯔꯒꯁꯨ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯋꯤꯁ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖꯔꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯌꯦꯡꯕ ꯌꯥꯎꯕꯤꯔꯝꯃꯒꯁꯨ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯧꯔꯤꯕ ꯉꯥꯛꯄꯤꯒꯅꯤ ꯀ꯭ꯂꯥꯁ 12 ꯊꯥꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯃꯥꯛ ꯋꯥꯡꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯇꯥꯡ 18ꯇꯒꯤ ꯍꯧꯒꯗꯧꯔꯤꯕ ꯀ꯭ꯂꯥꯁ ꯕꯣꯔꯗꯅ ꯂꯧꯕ ꯕꯣꯁꯦꯝꯅ ꯂꯧꯕ HSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗꯁꯨ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯃꯗꯤ ꯃꯥꯛ ꯋꯥꯡꯅ ꯑꯗꯣꯝꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯥꯛꯁꯤ ꯋꯥꯡꯅ ꯉꯥꯛꯇ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯅ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯌꯦꯡꯕꯤꯔꯝꯃꯒꯁꯨ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤꯅ ꯌꯦꯡꯉꯝꯗꯕ ꯇꯥꯔꯒꯁꯨ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯦꯡꯕꯤꯔꯝꯕ ꯌꯥꯎꯔꯒꯁꯨ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯊꯃꯣꯏ ꯁꯦꯡꯅ ꯋꯤꯁ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯁꯤ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯅꯣꯛꯆꯒꯦ ꯑꯅꯤꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12 ꯊꯥꯕꯤꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯗ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯋꯤꯁ ꯄꯤꯖꯔꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯃꯗꯤ ꯑꯗꯣꯝ ꯈꯜꯂꯤꯕ ꯃꯥꯔꯛꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯐꯪꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯛꯖꯥꯝꯗ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯇꯁꯦꯡꯅ ꯑꯉꯥꯡꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯈꯔꯗꯤ ꯁꯨꯝ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯏꯁꯥꯅ ꯈꯪꯕ ꯇꯥꯃꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯦꯠꯁꯅꯦ ꯑꯩꯒꯤꯅ ꯁꯤꯡꯍꯅꯦ ꯆꯥꯟꯅꯕ꯭ꯔꯥ ꯁꯍꯦꯟꯕꯤ ꯗꯦꯕꯤ ꯔꯥꯁꯤꯐꯣꯜꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯍꯪꯕꯤꯔꯛꯑꯣ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯨꯒ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯑꯩ ꯌꯣꯡꯆꯥꯛ ꯏꯔꯣꯟꯖꯔꯦ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯆꯥꯔꯦ ꯌꯣꯡꯆꯥꯛ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯖꯔꯦ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯏꯁꯥꯅ ꯄꯨꯒꯗꯕ ꯈꯨꯗꯤꯡꯃꯛꯇꯣ ꯍꯥꯏꯕꯗꯤ ꯃꯥꯔꯛꯁ ꯑꯦꯗꯃꯤꯠ ꯀꯥꯔꯗꯅꯆꯤꯡꯕ ꯆꯦꯛ ꯑꯗꯒꯤ ꯄꯦꯟꯁꯤꯜ ꯀꯣꯂꯣꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯕꯤꯌꯨ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩꯗꯤ ꯑꯦꯛꯖꯥꯝꯁꯤ ꯃꯇꯝ ꯆꯥꯅ ꯃꯇꯝ ꯉꯟꯅ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ ꯃꯇꯝꯗꯨꯗꯤ ꯈꯔ ꯉꯟꯅ ꯑꯍꯥꯟꯕꯅꯤꯅ ꯆꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯩꯅ ꯂꯥꯏꯚ ꯌꯦꯡꯕ ꯈꯨꯗꯤꯡꯒꯤ ꯌꯣꯡꯆꯥꯛ ꯃꯇꯝ ꯆꯥꯔꯝꯃꯤ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯌꯣꯡꯆꯥꯛ ꯃꯇꯝ ꯑꯣꯏꯅ ꯇꯧꯔꯤꯅꯦ ꯑꯩ ꯌꯣꯡꯆꯥꯛ ꯃꯇꯝꯁꯤꯗ ꯂꯥꯏꯚ ꯊꯥꯕꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯍꯦꯟꯅ ꯊꯥꯖꯗ꯭ꯔꯤ ꯑꯗꯨ ꯑꯅꯤ ꯑꯍꯨꯝꯂꯛꯁꯤ ꯌꯣꯡꯆꯥꯛ ꯆꯥ ꯊꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯃꯊꯪꯗꯤ ꯌꯣꯡꯆꯥꯛ ꯆꯥꯗꯕ ꯀꯥꯟꯗꯁꯨ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯃꯅꯣꯔꯟꯖꯟ ꯑꯣꯀꯦ ꯑꯗꯨꯅ ꯄꯥꯈꯠꯄ ꯊꯨꯀꯠꯄꯅꯆꯤꯡꯕ ꯑꯝꯇ ꯇꯧꯕꯤꯒꯅꯨ ꯑꯉꯥꯡꯁꯤꯡ ꯍꯌꯦꯡ ꯊꯥꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯗ ꯃꯁꯤꯅ ꯅꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐ ꯑꯃ ꯁꯦꯝꯃꯛꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯧꯔꯒꯁꯨ ꯀ꯭ꯂꯥꯁ 12ꯀꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯀꯧꯕꯅ ꯃꯔꯝ 12 ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ 12ꯁꯤꯅ ꯅꯈꯣꯏꯒꯤ ꯂꯥꯏꯐ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯝꯒꯗꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯦꯛꯖꯥꯝꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯊꯥꯅꯕꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯤꯌꯨ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯨ ꯅꯈꯣꯏꯅ ꯈꯟꯖꯔꯤꯕꯁꯤꯡ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯖꯥꯝꯗ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯑꯝꯇ ꯌꯥꯎꯕꯤꯗꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ
ꯗꯦꯟ ꯑꯗꯒꯤ ꯑꯦꯛꯖꯥꯝ ꯆꯠꯂꯝꯗꯥꯏꯗ ꯐꯥꯎꯗ ꯈꯔ ꯉꯟꯇꯛꯅ ꯆꯠꯂꯒ ꯐꯝꯐꯝ ꯖꯒꯥꯁꯤ ꯀꯥꯏ ꯀꯥꯏꯗ ꯇꯥꯔꯒꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯃꯔꯣꯟ ꯑꯃ ꯂꯣꯏꯅꯃꯛ ꯌꯦꯡꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯌꯥꯎꯕꯤꯔꯝꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯈꯔ ꯁꯍꯖꯣꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝ ꯑꯗꯣꯝꯅꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯕꯨꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯁꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯋꯥꯐꯝ ꯈꯔꯁꯤꯈꯛꯇꯅꯤ ꯑꯩꯅ ꯊꯝꯖꯗꯣꯔꯤꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯌꯥꯔꯒꯅꯤ ꯊꯣꯛꯄꯤꯔꯛꯂꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯐꯅꯕ ꯗꯦꯟ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯑꯣꯏꯅ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯄꯤ.ꯀꯦ ꯆꯦꯅꯦꯜꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯅ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯑꯦꯄꯤꯌꯔ ꯇꯧꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯋꯤꯁ ꯄꯤꯃꯤꯟꯅꯁꯤ ꯃꯪꯒꯣꯜ ꯑꯥꯔꯁꯤꯕꯥꯗ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯁꯨ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯨꯕꯅꯤꯅ ꯌꯥꯝ ꯄꯥꯝꯖꯔꯨꯕꯗꯒꯤꯗꯃꯛ ꯑꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯁꯦ ꯊꯝꯖꯕꯅꯤ ꯃꯌꯥꯝꯅꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯥꯏꯅ ꯈꯟꯕꯤꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨ ꯈꯟꯕꯤꯒꯅꯨ ꯑꯣꯀꯦ ꯌꯥꯝ ꯀꯨꯏꯅꯕꯨꯗꯤ ꯊꯥꯖꯔꯣꯏ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁꯣ ꯃꯤꯅꯤꯠ 30 ꯅꯠꯇ꯭ꯔꯒ 20 ꯑꯃꯨꯛ ꯑꯣꯏꯕ ꯌꯥꯏ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯥꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯤꯔꯝꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯍꯧꯒꯦ ꯉꯔꯥꯡꯒꯤ ꯂꯥꯏꯐ ꯊꯥꯔꯤꯉꯩꯗ ꯌꯥꯝ ꯉꯔꯥꯡ ꯌꯥꯝ ꯇꯣꯞ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯂꯥꯏꯐ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯐꯁꯤ ꯈꯨꯗꯛꯇ ꯇꯠꯂꯒ ꯁꯨꯝ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯅꯕ ꯈꯪꯍꯟꯖꯔꯤ ꯍꯥꯏꯅꯤꯡꯕ ꯁꯛꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯈꯤꯕꯅꯤ ꯉꯔꯥꯡꯁꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯅ ꯇꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇꯗꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯈꯔꯗꯤ ꯍꯥꯏꯖꯔꯦ ꯑꯕꯤ ꯋꯥꯍꯦꯡꯕꯝ ꯅꯨꯄꯥꯅ ꯁꯇꯔꯗꯦ ꯄꯣꯛꯄ ꯅꯨꯄꯤꯅ ꯁꯟꯗꯦ ꯄꯣꯛꯄ ꯄꯣꯛꯄꯁꯤꯗꯤ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ ꯑꯣꯀꯦ ꯅꯨꯄꯥꯅ ꯁꯇꯔꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯌꯥꯝ ꯆꯥꯟꯅꯩ ꯑꯕꯤ ꯋꯥꯍꯦꯡꯕꯝ ꯌꯥꯝꯅ ꯆꯥꯟꯅꯕ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯣꯀꯦ ꯆꯐꯨ ꯏꯋꯥꯟ ꯇꯥꯏ ꯀꯣꯛꯁꯤ ꯈꯔ ꯆꯤꯛꯑꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏꯗꯣꯏꯅꯤꯀꯣ ꯅꯍꯥꯟꯁꯨ ꯁ꯭ꯀꯨꯜ ꯑꯃ ꯃꯩ ꯆꯥꯛꯈꯤꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯅꯤ ꯑꯗꯨꯅ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯑꯗꯨꯁꯨ ꯆꯐꯨ ꯏꯋꯥꯟ ꯇꯥꯏ ꯌꯥꯝ ꯐꯩ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯋꯥꯍꯦꯡꯕꯝ ꯑꯅꯤꯅ ꯊꯥꯕꯤꯔꯛꯄ ꯃꯦꯁꯦꯖꯁꯤꯡꯁꯦ ꯂꯣꯏꯅ ꯆꯐꯨ ꯏꯋꯥꯟ ꯉꯥꯛꯇ ꯇꯥꯏ ꯌꯥꯝ ꯐꯕ ꯑꯣꯏ ꯊꯝꯖꯒꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯖꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯖꯔꯣꯏ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛꯇꯤ ꯂꯩꯖꯔꯤ ꯃꯤꯅꯤꯠ 35 ꯑꯩꯅ ꯊꯥꯖꯗꯣꯏꯁꯦ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯣ ꯊꯝꯕꯤꯔꯛꯅꯕ ꯅꯣꯛꯆꯔꯤꯀꯣ ꯑꯩ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯝꯖꯔꯔꯣꯏꯒꯦ ꯇꯁꯦꯡꯅ ꯑꯉꯥꯡꯁꯤꯡ ꯋꯤꯁ ꯄꯤꯅꯤꯡꯕꯒꯤꯗꯃꯛ ꯃꯌꯥꯝꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯚꯤꯗꯤꯑꯣꯁꯨ ꯑꯇꯩ ꯊꯥꯒꯠꯇꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯣꯏꯅ ꯁꯨꯝ ꯊꯝꯖꯔꯒꯦꯅ ꯊꯝꯖꯕꯅꯤꯀꯣ ꯌꯨꯔꯦꯝꯕꯝ ꯁꯨꯁꯃꯥ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯃꯗꯨ ꯌꯨꯔꯦꯝꯕꯝ ꯁꯨꯁꯃꯥꯁꯤ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯈꯥꯕꯩ ꯇꯥꯏ ꯄ꯭ꯔꯕꯤꯅꯥ ꯌꯥꯝꯕꯦꯝ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯁꯟꯗꯦ ꯑꯗꯨꯁꯨ ꯈꯥꯕꯩ ꯇꯥꯏ ꯑꯐꯕ ꯑꯣꯏꯗꯦ ꯄ꯭ꯔꯕꯤꯅꯥꯒꯤꯁꯨ ꯑꯕꯤ ꯋꯥꯍꯦꯡꯕꯝ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯆꯞꯄ꯭ꯔꯥ ꯑꯩꯒꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯅꯦꯠꯇꯤ ꯐꯖꯅ ꯐꯪꯕꯒꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯠꯇꯤ ꯐꯖꯅ ꯐꯪꯉꯦ ꯑꯩꯉꯣꯟꯗꯗꯤ ꯗꯇꯥꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯑꯩꯒꯤ ꯀꯃꯦꯟ ꯀꯥꯟꯈ꯭ꯔꯦ ꯕ꯭ꯔꯗꯔ ꯑꯩ ꯃꯅꯣꯔꯟꯖꯟꯒꯤ ꯀꯃꯦꯟꯁꯤ ꯑꯩ ꯄꯥꯔꯝꯃꯗꯧꯕ ꯃꯥꯜꯂꯦ ꯕ꯭ꯔꯗꯔ ꯑꯣ ꯂꯥꯏꯠꯁꯦ ꯃꯤ ꯑꯃꯅ 2,000 ꯅꯝ ꯌꯥꯔꯗꯤ ꯅꯝꯃꯝꯅꯤ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯋꯥꯍꯩꯗꯨꯃꯛꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯄꯦꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯚꯁꯨ ꯅꯝꯕꯤꯔꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯖꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯍꯩꯁꯦ ꯇꯥꯖꯕꯗ ꯊꯃꯣꯏꯗ ꯌꯥꯝ ꯑꯇꯩ ꯅꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯥꯏꯅ ꯈꯟꯖꯔꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯃꯥꯏꯅꯒ ꯈꯔ ꯍꯥꯏꯕꯤꯔꯛꯄꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯗꯤꯀꯣ ꯑꯣꯀꯦ ꯄ꯭ꯔꯕꯤꯅꯥ ꯌꯥꯝꯕꯦꯝ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯈꯥꯕꯩ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯊꯤꯕ ꯍꯧꯒꯗꯕꯅꯦ ꯅꯨꯄꯥꯗꯒꯤ ꯑꯗꯨꯒ ꯈꯥꯕꯩ ꯇꯥꯔꯤꯁꯤ ꯅꯨꯄꯤꯗ ꯇꯥꯕꯅꯤꯀꯣ ꯈꯥꯕꯩꯗꯤ ꯅꯨꯄꯥꯗꯤ ꯊꯤꯕ ꯍꯧꯅꯦ ꯇꯥꯕ ꯌꯥꯁꯤ ꯅꯨꯄꯤꯗ ꯁꯨꯝ ꯇꯥꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ
Rajkumar Gelis, good evening, Gelis. Okay. Kok kasi ngasi jaduna. Ano maibam? Nupina Saturday pokpa thana January kaidoge amukta Saturday January Manipur ki thadam ta haibiro. Sappe sound su kitang nuaide. Okay, adudi kamai to yano. Ngasi yamna kuinasu unaragom se ay hayengde mafam fana net ti fajan fangi ko aduga kamai ti ngasi data loi khroprak gyanam tadre tang waro mayamna nungai biram du mandre Pravina, thanks. Okay, welcome. Okay. Any more messages? I'm watching. Just 4 minutes for the ilage ki aduga ay brother ki new subscriber ne ay waheng gom Manoranjan. Thank you so much Manoranjan. Karigino hujika subscribe to birisibo kuiriam ne ay ki kano se kuir by the Tataruk 5 Nadrida Tamanga Mutine Mamangi Akaski date 5 that I launched to the given channel se anyway I'm subscribe to Birakana Unarib Siam Pare Yam Nuajay Mamang should like them tab Taja given it to some thing that Biramagadi and no any Hajab in Hajazico. I do last subscribe to Birakana channel Sideko Unadunation now Unadun Warrior channel from Musima and a Sidian and Wabdicano. Seen in YouTube Hangero Bugin Wajab say. ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩ ꯀꯩꯅꯣꯝ ꯈꯟꯖꯔꯤꯅꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯣꯡꯃ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯥꯛꯂꯦꯟ ꯑꯃꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏ ꯌꯥꯎꯕꯁꯤꯡꯅ ꯑꯗꯨꯝ ꯇꯧꯁꯦ ꯀꯥꯏꯅꯁꯨ ꯁꯨꯝ ꯈꯟꯖꯔꯤꯅꯤꯀꯣ Susil Maibam, hi brother. Okay, hi Susil. ꯑꯗꯨꯅ ꯑꯩ Mamangi live to the Ubane brother today Adam Taure light is so the Bini. Thank you so much Manoranjan once again. Manoranjan Giwahi Sita the Amnoise Amnoise Isada Isada to Amnoise Vaitarico. Okay. Any more comment? Na metric hek hogibdagi live tabsu nangaroi aduna ngasi tharisina aroibasu oilukpi yai matam kharagi oinadi ko hangningбади yamna lei brother adubu live sangnaroi hairbanina mathang hangjarage karam kan abe ai ngaijage abe nangi wahangdo hangbiro ai ngaige Susil Maibam brother yum sabagi matangda gido amta sembiro okay soidana ki sembirake adu kitang distindi ligo hijika je adunane ꯑꯩꯈꯣꯏꯒꯤ ꯂꯥꯏꯀꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯨꯝ ꯃꯣꯏꯅ ꯍꯥꯞꯄ ꯊꯝꯃꯤꯁꯦ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯅ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯤꯇꯪ ꯆꯪꯕꯅꯤ나 ꯍꯌꯦꯡꯁꯤꯇ ꯉꯥꯏꯔꯦ ꯑꯩꯒꯤꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯕꯅꯤꯅ 10 ꯊꯥꯒꯗꯕ ꯑꯉꯥꯡꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯕꯅꯤꯅ ꯃꯈꯣꯏꯗꯅ ꯍꯦꯟꯅ ꯈꯤꯇꯪ ꯑꯩꯁꯤ ꯂꯨꯝꯅ ꯂꯧꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯅꯁꯤꯀꯣ ꯑꯍꯥꯟꯕ ꯐꯥꯔꯁ ꯇꯥꯏꯝꯁꯨ ꯑꯣꯏꯕ ꯍꯟꯗꯛꯀꯤ ꯑꯩꯁꯤꯗ ꯑꯩꯒꯤ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯅ 10 ꯊꯥꯗꯣꯏꯁꯦ ꯑꯗꯨꯅ ꯔꯤꯖꯟꯁꯨ ꯈꯤꯇꯪ ꯐꯖꯍꯟꯕ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯨꯔꯒ ꯑꯩꯁꯤ ꯂꯥꯏꯚ ꯊꯥꯕ ꯈꯣꯠꯄꯁꯤ ꯈꯤꯇꯪ ꯅꯪꯖꯗꯕꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯁꯣꯏꯗꯅꯃꯛꯀꯤ उनकी थमजगी मैम पाबीरप मैम चूस तौर मैम खनबीरप टॉपिक खुदमक सोदना कई खुदन तमजनबीद गायदना लेजरबने सोशल सोदनबी थमजरके यूम साबी नहान खन लेरबने सोदनबी तौजरके थमजगे ओके मैम अबे वहंगबम की मेसेज इरकपुर गायरमने ओके इरकदब मांद्रे ओके इंगातंग यंजगे मेसेज हंगनिंगु याब लेयन हाइखिबेदुदा गायबनेको अदुनदी थिंगुजम प्रीति लमतागी पूर्णिमा दा पोकपा सोशल ओइबनी करी कायगे तोइना कायबे लेतेदा संगबम प्रेमलता का नुंगारिब्रो नुंगाइजरी प्रेमलता नुंगाइजरी बो वाई हाइबदी यादबनिना ngang mem launa budusu mayengam tare anakti adum नुंगाइजरी
ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯔꯛꯑꯕꯅꯤ ꯄ꯭ꯔꯦꯝꯂꯇꯥ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯛꯊꯣꯛꯄꯤꯔꯛꯑꯦ ꯑꯦꯅꯤ ꯀꯃꯦꯟ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯤ ꯌꯧꯔꯛꯑꯕꯅꯤ ꯃꯤꯅꯤꯠ ꯑꯃꯅꯤꯇꯪ ꯉꯥꯏꯖꯒꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯁꯨꯖꯤꯜ ꯃꯥꯏ ꯄꯥꯛ ꯑꯣꯏꯔꯁꯅꯨ ꯁ꯭ꯇꯨꯗꯦꯟ ꯈꯨꯗꯤꯡꯃꯛ ꯑꯣꯜ ꯗ ꯕꯦꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯁꯤꯜ ꯃꯥꯏꯕꯝ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯁꯤꯔꯥ ꯂꯣꯏꯁꯤꯟꯕꯅ ꯐꯔꯒꯗꯧꯕ ꯃꯥꯜꯂꯤ ꯍꯌꯦꯡꯗꯒꯤꯗꯤ ꯑꯦꯛꯖꯥꯝꯁꯨ ꯂꯩꯔꯕꯅꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12 ꯊꯥꯒꯗꯧꯔꯤꯕ ꯅꯥꯎꯔꯦꯝ ꯑꯟꯖꯨ ꯗ ꯅꯨꯄꯥꯒꯤꯅ ꯀꯥꯂꯦꯟ ꯅꯨꯄꯤꯒꯤꯅ ꯍꯤꯌꯥꯡꯒꯩ ꯄꯣꯛꯑꯦ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯌꯦꯡꯕꯤꯔꯛꯑꯣ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯁꯤ ꯑꯦꯄ꯭ꯔꯤꯜꯗ ꯄꯣꯛꯑꯦ ꯅꯨꯃꯤꯠꯅ ꯇ꯭ꯌꯨꯁꯗꯦꯗ ꯄꯣꯛꯑꯦ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯤꯔꯝꯃꯣ ꯑꯣꯀꯦ ꯇ꯭ꯌꯨꯁꯗꯦ ꯑꯗꯨꯗꯣ ꯑꯕꯦ ꯋꯥꯍꯦꯡꯕꯝ ꯍꯧꯖꯤꯛ ꯍꯥꯏꯖꯔꯒꯦ ꯑꯉꯥꯟꯕꯗ ꯍꯥꯏꯖꯒꯦꯀꯣ ꯑꯉꯥꯟꯕꯗ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯊꯝꯖꯔꯛꯀꯦ ꯑꯣꯀꯦ ꯁꯨꯁꯤꯜ ꯑꯣꯝ ꯒꯨꯗ ꯅꯥꯏꯠ ꯍꯦꯞ ꯑꯦ ꯅꯥꯏꯁ ꯗ꯭ꯔꯤꯝ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯜ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯂꯣꯏꯖꯔꯒꯦ ꯀꯣ ꯄ꯭ꯔꯤꯇꯤ ꯅꯨꯄꯥꯁꯨ ꯃꯟꯗꯦ ꯅꯨꯄꯤꯁꯨ ꯃꯟꯗꯦ ꯀꯔꯤ ꯀꯥꯏꯒꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯐꯠꯇꯦ ꯄ꯭ꯔꯤꯇꯤ ꯑꯐꯕ ꯑꯣꯏꯗꯦꯀꯣ ꯑꯕꯦ ꯋꯥꯍꯦꯡꯕꯝ ꯊꯦꯡꯛ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ